ꯄꯨꯟꯁꯤꯗ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯁꯤ ꯍꯦꯟꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯃꯄꯨꯡ ꯐꯥꯕ ꯍꯥꯏꯕꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯄꯥꯝꯅꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯄꯥꯟꯗꯝꯁꯤ ꯐꯪꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯑꯌꯥꯝꯕꯅ ꯑꯆꯧꯕ ꯋꯥꯈꯜ ꯑꯆꯧꯕ ꯑꯁꯥ ꯍꯥꯏꯗꯤ ꯄꯣꯠꯆꯥꯎꯗꯨꯗ ꯃꯤꯠꯌꯦꯡ ꯊꯝꯅꯩ ꯃꯀꯨꯞ ꯃꯇꯥ ꯍꯥꯏꯕꯁꯤꯗꯗꯤ ꯊꯣꯏꯅ ꯄꯨꯛꯅꯤꯡ ꯆꯪꯁꯤꯟꯅꯔꯨꯗꯦ ꯂꯥꯏꯊꯣꯛꯅꯩ ꯂꯥꯛꯆꯅꯤꯡꯕ ꯋꯥꯐꯝꯗꯤ ꯑꯩꯈꯣꯏꯅ ꯄꯣꯠꯀꯨꯞ ꯄꯣꯇꯥꯅꯤ ꯈꯜꯂꯤꯕꯁꯤꯡꯁꯤ ꯅꯤꯡꯊꯤꯅ ꯄꯥꯅꯕ ꯉꯝꯂꯒꯗꯤ ꯍꯤꯔꯝ ꯀꯌꯥꯗꯁꯨ ꯑꯐꯕ ꯃꯥꯏꯀꯩꯗ ꯍꯣꯡꯂꯛꯇꯨꯅ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄꯔꯣꯝꯗ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯛꯀꯅꯤ ꯑꯩꯈꯣꯏꯅ ꯄꯣꯠꯆꯥꯎꯅꯤ ꯈꯜꯂꯤꯕ ꯄꯥꯟꯗꯝꯗꯨꯁꯨ ꯐꯪꯕꯗ ꯍꯦꯟꯅ ꯂꯥꯏꯊꯣꯛꯍꯟꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯍꯤꯡꯂꯤꯉꯩꯗ ꯁꯤꯖꯤꯟꯅꯕ ꯌꯥꯒꯗꯕ ꯑꯗꯨꯒꯨꯝꯕ ꯄꯥꯝꯕꯩ 13 ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ ꯑꯗꯣꯝꯅ ꯄꯣꯠ ꯂꯩꯕ ꯃꯇꯝꯗ ꯃꯃꯜ ꯑꯍꯣꯡꯕ ꯂꯩꯒꯦ ꯈꯜꯂꯒꯗꯤ ꯂꯩꯔꯤꯕ ꯔꯦꯛꯁꯤꯡꯗꯨꯒꯤ ꯈ꯭ꯋꯥꯏ ꯃꯈꯥ ꯏꯊꯪ ꯊꯪꯕ ꯊꯥꯛꯁꯤꯡꯗꯨꯗꯒꯤ ꯈꯜꯂꯒ ꯂꯩꯕꯤꯌꯨ ꯑꯩꯈꯣꯏꯅ ꯄꯣꯠ ꯂꯩꯕ ꯃꯇꯝꯗ ꯃꯤꯠꯀꯤ ꯊꯥꯛ ꯃꯤꯠꯌꯦꯡꯐꯝꯗ ꯂꯩꯕ ꯄꯣꯠꯁꯤꯡꯁꯤꯅ ꯅꯝꯅ ꯂꯩꯒꯜꯂꯤ ꯍꯥꯏꯕꯁꯤ ꯁꯥꯏꯀꯣꯂꯣꯖꯤꯅ ꯌꯥꯕꯇ ꯅꯠꯇꯅ ꯃꯥꯔꯀꯦꯇꯤꯡ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯏꯈꯪ ꯈꯪꯅꯔꯛꯄꯗꯒꯤ ꯃꯃꯜ ꯇꯥꯡꯕ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯅ ꯈꯔ ꯊꯨꯅ ꯌꯣꯟꯊꯣꯛꯅꯤꯡꯕ ꯄꯣꯠꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯠꯀꯤ ꯑꯋꯥꯡꯕꯒ ꯍꯥꯏꯔꯞ ꯃꯥꯟꯅꯅ ꯃꯤꯠꯌꯦꯡꯐꯝꯗ ꯊꯝꯂꯒ ꯃꯃꯜ ꯍꯣꯡꯕ ꯄꯣꯠꯁꯤꯡꯁꯤꯅ ꯈꯔ ꯄꯥꯛꯊꯠ ꯅꯣꯟꯊꯔꯒ ꯎꯕ ꯃꯐꯝꯁꯤꯡꯗ ꯊꯝꯒꯜꯂꯤ सिनेमा कुंभ कुंभिसिंग खंग नतना मिपुंग खुदिमक हक्चांग नोइथोक चौथोक हाइबसी कनासु पाम नते हक्चांग तबा तबाबा स्लिम ओइबसितनी मयमना पामनरिबसी हिरम सदैदा साइंटिस्ट सिंगना अखोइना चाबगी मोंग तप यांगगी चांग नैनरुबदा अखोइना तपना चारिमखै अरुंबा हेंगतपगी चांगसी हंथै हाइबसी खंगबा ngamखि हाथु हाथु चाबना अरुंबा हेंगतहनबा तिकांग चौथोहनबता नतना थमोइ लैना डायबिटीज अमसुंग स्ट्रोक की ओइथोकपसु वांकनहल्ली चखोम पिक्थबियु ओइनमना साइबियु तंजा चाना सिजनबदा याम कानाबा साइकोलॉजिकल ट्रिक अमनी कनागुंबी वांगांगबदा याम हैपा साबा साबी अमना चक हैपा साजलकलगदी माना वांगांगलिबदु मराइबक मयाइदुदैदा मुन्ना यंगसलगा ताव मसिना क्राइम अमा तौरुबगी मागी मथक्ता मुन्ना थिजिन यंगसलिबगुम मसादा इहै हैनदबा अदुगुंबा इथल अमा पोहनगनी कांगना चिखिबगी हाकच्चब मफमदा चमच अमा इसिंग असाबदा लुप्पगा हाकच्चरी मफमदुदैदा मिनिट अमनिदंग थंबियु मैसादुना अदुगुंबा हाकच्चबगी रिएक्शन दु बथोअल्लिबा प्रोटीन दुबु मांग तखनदुना हाकच्चबदु पगथलकनी मसी याम मरुओइबा टिप अमनी अदोमना खुतोंग थीबा अमगिदमक लैंगाकी इमरजेंसी नंबर अमदा कॉल तौबा मतमदा फोन हेक ओलक्पगा ख्वाइदगी इहान हानबोइना अदोमगी लैफम अदोमना लैरिबा मफमदुगी मतंगदा हाना खंगहनगदबनी लैफम ताकलबा मतुंगदा थोकलिबा थोदोकगी मतंगदा वा हाइगदबनी असुमना तौबसना नंगना फोन थमद्रिंगिदगी फाव ऑपरेटर दुना नंगी तेंगबांगदु थारकपोइ थोकहल्ली मिनिट अमनी थेंगथखिबना नंगी पुंसी मांगखिबसु याय मिनिट अमनी दो ngनखलमलगदी नंगी पुंसी कलंबसु ओइथोइ करिगुम नंगना तोइना तौबा थबक अमदा निंजिंग मांजिंग तौबा तोइना थोकलबा खुदम ओइना नुंगदांग द गेट सो लोलमबरा नत्रगा लोलमद्रिब्रा हाइबसी चममनबा तोइना थोकलबा निंगसिंगबदा लाइननबा नुंगतिगी ओइना नंगना सो लोनबदुदैदा मरिंग मरांगबा अतेनबा वांगांग अममम ngang लोनबियो खुदम ओइना सौकनीगी ट्राइपॉड हाइरगा हेक सोदु लोनबिबा हयेंगना हिरमबिगी फेस वॉश हाइरगा हेक लोनबिबा असुमना नुंगतिगी मरिंग मरांग वांगांग वातासी सिल्लगा लोलगदी असो लोलमि लोलमदे हाइबसी मरिंग मरांग वाही वातासना मरम ओइदुना अखोइगी ब्रेन्सना तराइना निंगसिंगलकनी नुंगतिगी चाबा ब्रेकफास्ट टुदैदा लफोय अममदि याहनबियो मदुना अदोंगी नोंगमदुगी तंखाय अमदि पुकनिंग वाखल चरांग खोइरांगनबा वाखल लेतादबा थोलकदबदगी कनबा ngami हक्चांग साजल तौबसिंगी ओइना साजल तौरिंगै इसै नोंमाइ ताबना अदोमदा चोकथाबा हंथाली पांगल थौना हेना थोहल्ली अरुंबा थांगतपसिंगना म्यूजिक थारगा थांगतपा मतमदा 15% हेना पांगल थोई प्रोडक्टिव ओइ हाइबसी साइंस ना यारा वाफमनी करिगुंबा दोमना हाइबदा नुंगाइतबा वहाई अमा हाथु हाथु काउक्रिदबा मोंगदा खुदक्ता चिनपा पुसिनगा हाइरगदी वहाईदो हाइरगा खुतुम फट तासिनबियु मसिगी साइकोलॉजिकल ट्रिक सी मियोई बिलियन क्याना मसा मसादा कानी खंगलकपदगी हंजन हंजन सिजनदुना लागलबा टिप अमने
ꯂꯥꯏꯊꯣꯛꯅ ꯍꯥꯏꯔꯕꯗ ꯈꯨꯠ ꯁꯥ ꯌꯥꯎꯁꯤꯜꯂꯒꯗꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯁꯤꯡꯕꯒꯤ ꯁꯛꯇꯤꯁꯤ ꯈꯔꯝꯈꯩꯗꯤ ꯋꯥꯡꯈꯠꯂꯛꯏ ꯍꯥꯏꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯌꯥꯝꯕꯅ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯍꯩꯅꯕꯤ ꯈꯨꯠꯁꯤꯅ ꯅꯝꯅꯗ ꯁꯤꯖꯤꯟꯅꯩ꯫ ꯏꯁꯥꯒꯤ ꯍꯩꯅꯕꯤ ꯈꯨꯠꯅ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯁꯤ ꯑꯌꯥꯝꯕꯅ ꯑꯣꯇꯣꯃꯦꯇꯤꯛꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯊꯣꯏꯗꯣꯛꯅ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡ ꯆꯪꯁꯤꯜꯂꯨꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯃꯊꯪꯗꯗꯤ ꯑꯗꯣꯝꯅ ꯅꯨꯡꯇꯤꯒꯤ ꯇꯧꯕ ꯊꯕꯛꯁꯤꯡ, ꯏꯆꯝ ꯆꯝꯕ ꯊꯕꯛꯁꯤꯡ, ꯈꯨꯗꯝ ꯑꯣꯏꯅ ꯌꯥ ꯁꯦꯡꯕꯒꯨꯝꯕꯁꯤ ꯏꯁꯥꯒꯤ ꯍꯩꯅꯕꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯈꯨꯠꯇꯨꯅ ꯇꯧꯔꯒ ꯌꯦꯡꯕꯤꯌꯨ꯫ ꯑꯗꯣꯝꯒꯤ ꯕ꯭ꯔꯦꯟꯗꯨꯕꯨ ꯆꯦꯂꯦꯟꯖ ꯇꯧꯕꯤꯌꯨ꯫ ꯃꯁꯤꯒꯤ ꯇ꯭ꯔꯤꯛꯁꯅ ꯑꯗꯣꯝꯒꯤ ꯕ꯭ꯔꯦꯟꯗꯨ ꯍꯦꯟꯅ ꯅꯤꯡꯊꯤꯅ ꯑꯦꯛꯇꯤꯚ ꯑꯣꯏꯅ ꯃꯊꯧ ꯇꯧꯍꯜꯂꯛꯀꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯊꯣꯛꯂꯒ ꯋꯥ ꯉꯥꯡꯒꯗꯕ ꯂꯩꯔꯒꯗꯤ ꯏꯁꯤꯡ ꯕꯣꯇꯜ ꯑꯃ ꯂꯣꯏꯅꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯃꯁꯤꯅ ꯋꯥ ꯉꯥꯡꯕꯗ ꯇꯤꯟ ꯀꯪꯁꯤꯜꯂꯛꯄꯒꯤ ꯎꯆꯥꯔꯣꯟ ꯁꯦꯡꯂꯛꯇꯕꯗꯨꯗꯒꯤ ꯀꯟꯕꯇ ꯅꯠꯇꯅ ꯍꯥꯏꯒꯗꯕ ꯋꯥ ꯀꯥꯎꯊꯣꯛꯈꯤꯕ ꯌꯥꯎꯔꯒꯁꯨ ꯊꯛꯂꯤꯉꯩ ꯃꯅꯨꯡꯗꯨꯗ ꯍꯥꯏꯐꯦꯠ ꯅꯤꯡꯁꯤꯡꯅꯕꯒꯤ ꯇꯟꯖꯥꯗꯨ ꯐꯪꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯋꯥ ꯉꯥꯡꯂꯝꯗꯥꯏꯗ ꯏꯄꯥ ꯄꯥꯈꯠꯄ, ꯏꯊꯛ ꯊꯛꯀꯠꯄ ꯊꯣꯛꯂꯒꯗꯤ ꯄꯥꯈꯠꯄ ꯊꯛꯀꯠꯄ ꯐꯥꯎꯔꯤꯕꯗꯨ ꯐꯥꯒꯤꯕꯣꯏ ꯀꯔꯤꯕꯣꯏ ꯚꯥꯕꯨꯛꯁꯤꯡꯗꯨꯗꯁꯨ ꯍꯥꯏꯗꯨꯅ ꯈꯪꯍꯜꯂꯨ꯫ ꯍꯥꯏꯗꯣꯛꯈꯤꯕꯁꯤꯅ ꯅꯪꯒꯤ ꯃꯨꯗ, ꯅꯪꯒꯤ ꯄꯨꯛꯅꯤꯡꯗꯨ ꯈꯪꯌꯥꯡ ꯌꯥꯡꯊꯣꯛꯍꯜꯂꯛꯀꯅꯤ꯫ ꯁꯤꯡꯂꯤ ꯅꯥꯎꯔꯤꯁꯤꯡꯗꯨ ꯇꯃꯣꯜꯂꯛꯇꯨꯅ ꯍꯦꯟꯅ ꯀꯟꯐꯤꯗꯦꯟ ꯑꯣꯏꯔꯛꯀꯅꯤ꯫ ꯁ꯭ꯃꯥꯔꯠꯐꯣꯟꯗ ꯆꯥꯡ ꯅꯥꯏꯅ ꯀꯨꯏꯅ ꯅꯣꯟꯊꯗꯨꯅ ꯌꯦꯡꯕꯁꯤꯡꯒꯤ ꯑꯣꯏꯅ ꯉꯛ ꯅꯥꯕ ꯍꯥꯏꯕꯁꯤꯃꯗꯤ ꯑꯌꯥꯝꯕꯅ ꯈꯪꯕꯤꯔꯝꯂꯅꯤ꯫ ꯑꯩꯈꯣꯏꯅ ꯀꯣꯛ ꯅꯣꯟꯊꯔꯤꯃꯈꯩ ꯑꯩꯈꯣꯏꯒꯤ ꯉꯛꯇ ꯁꯥꯐꯨ ꯄꯤꯁꯤꯟꯕꯒꯤ ꯆꯥꯡꯁꯤ ꯍꯦꯟꯒꯠꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯌꯥꯡꯂꯦꯟ ꯁꯔꯨꯗ ꯃꯇꯝ ꯁꯥꯡꯅ ꯇꯣꯏꯅ ꯄ꯭ꯔꯦꯁꯔ ꯄꯤꯁꯤꯟꯕꯗꯒꯤ ꯊꯣꯔꯛꯄ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯐꯣꯟ ꯄꯥꯏꯕ ꯃꯇꯝꯗ ꯐꯣꯟꯗꯨ ꯌꯥꯔꯤꯃꯈꯩ ꯏꯁꯥꯒꯤ ꯃꯤꯠꯀꯤ ꯊꯥꯛꯇ ꯊꯥꯡꯒꯠꯂꯒ ꯄꯥꯏꯕꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯁꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯅ ꯀꯥꯔꯒꯤ ꯅꯨꯡꯁꯦꯜ ꯊꯨꯒꯥꯏꯗꯨꯅ ꯃꯄꯥꯜ ꯊꯣꯔꯛꯇꯕ ꯌꯥꯔꯣꯏꯗꯕꯒꯤ ꯑꯗꯨꯒꯨꯝꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯨꯝꯕ ꯄꯣꯠ ꯑꯃ ꯄꯥꯏꯈꯠꯄꯤꯔꯒ ꯃꯆꯦꯛ ꯃꯌꯥ ꯀꯥꯆꯤꯟ ꯀꯣꯌꯥꯗ ꯊꯣꯝꯗꯨꯅ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯃꯌꯥꯏ ꯋꯥꯏꯗꯗꯤ ꯊꯣꯝꯕꯤꯔꯨꯅꯨ, ꯃꯇꯝ ꯃꯥꯡꯅꯕꯅꯤ꯫ ꯒꯥꯔꯤ ꯊꯤꯡꯖꯤꯟꯅꯕ ꯅꯠꯇ꯭ꯔꯒ ꯃꯈꯜ ꯑꯃꯍꯦꯛꯇꯒꯤ ꯁꯥꯐꯨꯅ ꯃꯄꯥ ꯇꯥꯒꯟꯕ, ꯇꯣꯏꯅ ꯀꯥꯏꯒꯟꯕ ꯃꯄꯥꯁꯤ ꯃꯌꯥꯏ ꯋꯥꯏꯁꯤꯅꯤ ꯍꯥꯏꯕꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯗ ꯀꯥꯔ ꯁꯥꯔꯛꯂꯤꯕ ꯃꯦꯅ꯭ꯌꯨꯐꯦꯛꯆꯔꯔꯁꯤꯡꯁꯤꯅ ꯒ꯭ꯂꯥꯁꯁꯤꯡꯁꯤ, ꯅꯨꯡꯁꯦꯜꯁꯤꯡꯁꯤ ꯃꯌꯥꯏ ꯋꯥꯏꯗꯅ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯜꯍꯜꯂꯤ꯫ ꯍꯦꯛ ꯇꯥꯕꯗ ꯑꯣꯏꯊꯣꯛꯂꯣꯏ ꯈꯟꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯏꯁꯤꯡ ꯕꯣꯇꯜ ꯑꯃ ꯅꯨꯡꯁꯥꯗ ꯃꯇꯝ ꯁꯥꯡꯅ ꯊꯝꯖꯤꯜꯂꯛꯂꯒꯗꯤ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯊꯣꯛꯂꯛꯄꯁꯨ ꯑꯣꯏꯊꯣꯛꯏ꯫ ꯈꯔ ꯀꯨꯞꯊꯅ ꯍꯥꯏꯔꯕꯗ ꯕꯣꯇꯜꯁꯤꯅ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯗꯨ ꯑꯀꯛꯅꯕ ꯃꯐꯝ ꯑꯃꯗ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯗꯨꯅ ꯂꯦꯟꯁ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯔꯛꯄꯅꯅꯤ꯫ ꯅꯨꯡꯁꯥ ꯀꯟꯅ ꯁꯥꯕ ꯅꯨꯃꯤꯠꯇ ꯅꯨꯡꯁꯥ ꯐꯪꯕ ꯀꯥꯔꯒꯤ ꯖꯒꯥꯗ ꯕꯣꯇꯜ ꯊꯝꯕꯤꯒꯅꯨ꯫ ꯂꯥꯛꯂꯤꯕ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 1ꯗꯒꯤ YouTube ꯑꯣꯟꯂꯥꯏꯟ ꯗꯥꯟꯁ ꯀꯣꯝꯄꯤꯇꯤꯁꯟ ꯑꯃ ꯄꯥꯡꯊꯣꯛꯆꯒꯗꯧꯔꯤ꯫ ꯍꯥꯏꯔꯤꯕ ꯀꯣꯝꯄꯤꯇꯤꯁꯟ ꯑꯁꯤ YouTube ꯆꯦꯅꯦꯜ NCM Entertainmentꯗ ꯄꯥꯡꯊꯣꯛꯆꯒꯅꯤ꯫ ꯀꯣꯝꯄꯤꯇꯤꯁꯟ ꯑꯁꯤꯗ ꯔꯥꯎꯟ 3 ꯊꯣꯛꯅ ꯊꯝꯖꯒꯅꯤ꯫ ꯐꯥꯔꯁꯠ ꯄ꯭ꯔꯥꯏꯖ ₹3,000, ꯁꯦꯀꯦꯟড ꯄ꯭ꯔꯥꯏꯖ ₹2,000, ꯊꯥꯔꯠ ꯄ꯭ꯔꯥꯏꯖ ₹1,000꯫ ꯑꯗꯨꯒ ꯀꯣꯝꯄꯤꯇꯤꯁꯟ ꯑꯁꯤ ꯌꯥꯎꯕꯒꯤ ꯏꯟꯇ꯭ꯔꯤ ꯐꯤ ꯑꯣꯏꯅ ꯁꯨꯞꯅꯒꯤ ₹100ꯇꯪ ꯀꯣꯝꯄꯤꯇꯤꯁꯟ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯑꯣꯟꯂꯥꯏꯟꯗ ꯄꯦ ꯇꯧꯕꯤꯔꯛꯀꯗꯕꯅꯤ꯫ ꯖꯒꯣꯏꯕꯨ ꯄꯥꯝꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯄꯤꯖꯔꯤꯕ ꯀꯟꯇꯦꯛ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯎ ꯅꯠꯇ꯭ꯔꯒ ꯇꯦꯛꯁ ꯇꯧꯕꯤꯔꯛꯎ꯫ ꯑꯩꯈꯣꯏꯒꯤ ꯀꯟꯇꯦꯛ ꯅꯝꯕꯔꯗꯤ 9856653802꯫ ꯑꯃꯨꯛꯀ ꯍꯟꯅ 9856653802꯫